Assam Rifles na warrant yaudana mi faba amadi thi humba yabagi power pire haina center na lauthokibo wafam hantokre miyamna mi paibu pokpi gano haina chief minister na phongtokre amasung budget session gi ngasi khumni chanba numitta demand manga gi apun senfam lupa crore chanipan humbutra taruk lakh taramathoi gi lising tarani thoi house na amato aina pass tokre Member Kuramzari, Adam Yangbir with Impact News ni, a Kangan Toino Henby, Hausi Punja Sipabugi Maru Pausing, Miam the Pizari. Assam Rifles personal singda warrant yaudana, mi paba amaditi, Humbagi Tabak, Jataba Yabagi Power, Pire Haina Center, na Lautokibo Wafam, Hantokre. Miam Nemi Paibu Pokpiga no Haina Chief Minister Nasu, Fongtokre. Wafamasi, ngasi chatakiba tarama thoirak suba Manipur Legislative Assembly gi taret suba session gi ngasi khumni chanba numit ki manung channa Chief Minister N Birena statement oina pikhibani panbei Home Ministry gi notification gi matung inna Court of Criminal Procedure gi makhada awang nongpok state sing maruina Assam Arunachal Pradesh Manipur Nagaland amadi Mizoram da wafam asi chanagani haina phungtorakhibani Chief Minister na makha taraduna hiram asigi matangda Leibag asigi Home Minister ga mobile phone gi matingna pau phaunaraba matungda wafam asi hantokle chana khiroi haina thamlakle haina mahakna phungtokhi Public ki concern roiba ngarang nahan si national media da karida Home Ministry dagi Assam Rifles ta sumaina North East ki leiriba area sing warrant yaudana kari yaudna any check toba dagi phaba punba tongning ba toba yare dana ma high grade lakpa house in session leiri ngai state da madu quick information ama Ministry of Home Affairs ta ge koi phange madugi order madugi high ru bodo madu koi cabinet evidence thame maduguma karim da makha chathar roi haidana Home Ministry dagi telephonically inform to rakha madum khada mayam da house ki khudang da Manipur ki praja mayam da mi paiba thagat pa dum du leitana wai nai sengtok chabine dum Budget mifam gi ngasi humni chanba numita demand manga gi apun senfam lupa crore chanipan humbudra taruk lakh taramathoi gi lising tarani thoi house na amato ina pass tokre yenaba leitana pass tokraba demand manga adudi demand number 1 state legislature demand number 2 council of ministers demand number 3 secretariat demand number 12 municipal administration housing and urban development amasung demand number 27 election ne Finance Minister gi Thausupuriba Deputy Chief Minister Yumnam Joy Kumar na move taukiba demand manga asigi manungda demand number 12 ta urban local body singda niti niyom chumba administration lehenbagi mathau tai amadi urban development policy watpagi mami tai haibagi matangda MLA K Meghachandra amadi MLA RK Imona amadi demand 27 election gi matangda electors singi mamuttawa verification gi mathau tai haina MLA K Meghachandrana cut policy pukhatki Thawal Municipal Corporation gi chairperson suspend tauba executive officer sing toina sintokpa smart city project housing for all Imphal gi akoibada parking facility amadi traffic congestion leibakaya asigi matangda pukhalakhi bawafam Mahut Minister T.H. Shyam Kumar na thabak oina paikhanaba amadi athuba matamda mityeng changani haiba wafam thambadagi policy cut hantokhi Loinana demand 27 election gi matangda MLA Meghachandra na electoral roll review taunana ba pukhalakwa wafam mari lenaba minister su oiriba chief minister and Birena election commission of India gi makhada state election department na paikhaliba thabak thoram sing amadi electoral review gi matangda marik chumba wafam thamki Ruling gi maikidagi thabakta onthoknaba thajaba pirakpadagi MLA ani na pukhalakiba policy cut hantoktuna ngasigi house na demand mangamag amato ina yanaduna pass tokibani Nakalamaram the finance minister Joy Kumar na move tokiba Manipur appropriation number 1 bill 2019 Manipur appropriation number 3 bill 2019 Manipur Appropriation Number 4 Bill 2019 Amadi Manipur Appropriation Number 5 Bill 2019 Ngasigi House na yenabalaitana amato ina pass tauki Ngasigi mifam adugi question hour gi matamda Manipur startup policy amadi cultural policy gi matangda Congress MLA Surji Kumar Okram na wafam pukhatki startup policy gi achievement amadi
progress ki matang da hangkibo wafam gi paukhum piraduna Chief Minister N Birena ing 2018 gi oina sale oina lupa crore kuntra ki senfam thadoktuna policy asigi makhada punna beneficiary chahumga kuntra marida startup ki khudongchaba pikhi haiki Policy asigi senba chahi 2019 gi oina allocate tawkiba lupa crore kuntra athuba matamda thadok pinanaba amadi ing 2018 kun gi oina allocate tawba senfam masing hantharakpagi matangda MLA Surji Kumar na wahang hangkhe wahang gi paukhum piraduna CM na policy asigi makhada khangkalaba beneficiary sing tha ahum gi training piraba matungda financial help pi Training loidaba singda senthang asi pidabana mamangda fund lemkiba leibana English ngani 18 kun gi oina allocation gi senfam asi hantharakpani demand bo hengalaklabadi mengkhatnaba lengakna honagani haina phongtokhi State asigi cultural implement tobagi khongthang amadi budgetary provision gi matangda Congress MLA na hangkibo wahangi paukhum piraduna Art and Culture Minister L Jayantakumar na English ngani 13 ki matamda matamadugi lengakna policy asi hudoklam labasu concrete oina thamlamdabana masi amendment taunanabagi damak expert body semnanaba kanna honari haina phongtokhi Nakalamrom dang asigi mifam aduda calling attention ge khudongchaba lauduna Congress MLA D Korungthang na haukiba numit kharanigi mamangda Technopal AC gi manung channa jalhapta khinba transformer amada maina chingbadagi makhut kakraba chahi ani tangai ri nupi macha amagi matangda wafam pukhatke Chingi district sing da kiliba electric transformer sing matik chana fencing tongdaba sing tawbinaba amadi asokpa nupi macha asida lengangna mateng pangbinaba wafam pukhatke Wafam atugi paukhum piraduna Power Minister TH Bishwajit na electric transformer sing asigi akoibada matik chaba fencing khabagi provision yauramde adumakpu athubu matamdagi district khudingmakta khiliba transformer sing cable coated tawnanaba fencing ningthina khananaba amadi leimaidagi wangkhatna thamnanaba khongthang lokhale haiki Soglabi nupi macha asida ex gratia oina lupa lesing yangkai khutsinakre makha tana mateng pangnanaba honagani haina phongtokhi Hauze SSA amadi RMSA gi oza sing na mathau tawba leptuna khongjang changsiliba asi lengang asina hauzik chathariba assembly gi budget mifam asi loibaga khanaragani maram asina oza sing na changsiliba khongjang asi hantokpinaba appeal tawrakli Chingmerong da laiba classic grande gi da pangthokiba Mahatma Gandhi gi chamaga yankai suba mapok kumon ga mari leinana pangthokiba car rally ama lamthabagi thoramda chief minister na haikibani Ngasi CM Nilamthakiba car rally adu Ministry of Road Transport and Highway amadi Kalinga Motors Sports Club Odisha na sinduna February 3 dagi New Delhi dagi lakhiba adugi saruk ama oinani Hariba rally asida Manipuri macha ahum yauna punna miyoi nifuna Mahindra Scorpios gari tara chatkibani khongchada simakha tana Myanmar manungda chatkigadabani Magi tam ama lei haijariba madugi oina tawrgana contract ki type ta scheme dugi oina tawrungda basi tawdabida direct recruitment tawsalamaba tolop na direct id permanent oina aduga tolop na mu adagi pirakpado aduna salaiba regular kaino oiraga di tolop si chawba aduga adagi pirai di 50% of khadraba adugi the backlog khara tolop si inkhataba khara laiba aduna Husi laiba financial condition tabni manda thabak mayam ma hapsel lambagi problem khara laibase masina ngamdabani adubu moi hana already join tawraga laikhraba sing sangraba sing do koi sympathetically koi khanagani aduna aigi moida gina hining badi koi sigi budget session kai kai si loiraga koi kari tawba yaba adi mafam chana thamnana bado koi hona ge aduna yaraga di strike kumba kari kumba si aringai sedin process tawbigano na imada ma appeal tawningi Amaramda Mahatma Gandhi ki chama yankai suba mapok kumon ga mari leinana New Delhi degi lamtharakiba car rally Myanmar lansinkre New Delhi degi ngasi Manipur yoraktuna Chingmerong degi Chief Minister Nongthombam Birena amo Myanmar gi damak lamthakiba car rally adu nungthil gi matamda Myanmar gi damak more yorakhi car rally gi timaduna ICP more yorakpada Technopal gi SP Dr S Ibomcha amasung nifuhumdoi suba AR gi commandant Sumit Sud na luchingba kangbu amana taramna okay Mafam adudagi Myanmar gi Yangon tamna 1000 kiba
ꯔꯦꯂꯤ ꯇꯤꯝ ꯑꯗꯨ ꯇꯃꯨꯗ ꯑꯃꯨꯛ ꯇꯃꯨꯒꯤ ꯗꯤ.ꯁꯤꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯈꯤ꯫ SSA amadi RMSA gi oja strike tawkhibadagi hairokki school sing oja leitabana mahairoi singda lairik tambidriba asi yenglaga ngasi hairok part 2 thoktom leikai upper primary school da government school kallu haina all kangleibak students union aksuna thadorok chirolamada khongjang changsinkhre hairi North Eastern Regional Agricultural Marketing Corporation Limited, Neramek, Amadi, Churachandpur da based over Lauhaumi Organic Producer Company Limited ka company asiga chahi amagi manungda sing metric ton lising ama fauba leiba haina yanachi ama inakiba adugi matung tarakpo oina ngasi ahanba phase ki oina apunba sing metric ton kuntra lokhatkre ngasi Lauhaumi Organic Producer Company dagi lokhalaba sing yauba truck ama Sanjen Thongda leiba Horticulture and Soil Conservation Office mamang dagi Neramek Manipur Nagaland gi officer in charge Mangsatabam Imona Imphal dagi atopa state singda pukhinaba lamthakhi Neramek ka yanakhiba adugi matungina Lauhaumi Organic Producer Company na metric ton dagi apunba metric ton lising ama leiba haina yanakhibani adubu ahenba singi pothok leiragadi Neramek na leigani haina Mangsatabam Imona phongtokhi Panbayaba mana Manipur Organic Value Chain Development for North Eastern Region gi makhada state asigi sing atopa state amadi malemgi kaithel da phanghanaba pandamda Horticulture and Soil Conservation gi Minister gi mityeng makhada Neramek amadi Lauhaumi ka khutyek pinakhibani Thawal amadi Kakchinggi oina 2-day special camps in connection with no voter to be left behind. Akoigi AC taragi 383 polling stations singda akoi pangthok sagadori aduga loina na voter verification and interaction program amaga siga punna akoigi AC taragi 383 polling stations siga pangthok kazadori pung tara dagina pung mari bawbada Mahosagi umang wamang kanbada yumpham oiba nungsiba wari ama oina khongup manbi natraga ladies sleeper orchids Paphiopedilum SPP haina khangnaba orchid makhal singi pambi kunithoimu Kolkata dagi Manipur da yokpinaba tharakre Haukiba February 13 da Kolkata gi Alipur da leba Agri Horticultural Society of India da sinba annual flower show da lo na yadaba mongda orchid sing asi yolambani Eastern Region gi Wildlife Crime Control Bureau na laising adu yolamba miyoi ahumadu Wildlife Protection Act 1972 gi makhada phakhi Wildlife Protection Act ke schedule 6 ta chanba urei sing adu maphamadu gi court amada nauhauna na yokpiduna masa phahalaba matung chanaba umangda thadok pikhinaba WCCB na haikhi madudagi court na Orchidarium Suleiba, Manipur gi Forest Department ta sinakhinaba pautak pikhiba amagi matungina speed post parcel oina tharakhiba laising adu ngasi Manipur gi Chief Wildlife Warden DJN Ananda yokhibaga khudakta khongham patalaiba State Orchidarium da thakhi Season akraba sethi se khumna kolom amadi pencil sabada natana hariba kolom amasung pencil gi maning da makhal kaya gi pambi maru sing haptuna lamdam asigi akoiba gi fibam kanbada achauba thaudang laurakliba chanu associate ki workshet ama ngasi hangtokre Imphalis ki kairang mamang lekai da sakiba workshet asi Chief Minister Nongthombam Biren gi loinabi hiainuna hangtokhibani workshet hangtokpaga mari leinana chanu associate ki proprietor Kaisham Monalisa na haikibada hangtokliba workshet asi Manipur lengak na paikhalakliba startup program gi makhada hangtokpani Sizinakraba Setisekum na kolom amadi pencil sabagi thabak asi khutna sarambani adubu miyam gi demand hengalakpadagi anoba workshet asi hangtoktuna machine gi mateng loraga che gi kolom amadi pencil kaya saba ngamle haiki yum da mangaga leraba newspaper singsi khana collect tawjaraga
ꯚꯦꯂ꯭ꯌꯨ ꯂꯩꯕ ꯄꯣꯠ ꯃꯌꯥꯝꯗꯨ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯒꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯥꯟꯗꯝ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯀꯟꯁꯤ ꯍꯥꯏꯕꯒꯤ ꯊꯤꯝꯗ ꯄꯨꯊꯣꯛꯆꯈꯤꯕ ꯄ꯭ꯔꯗꯛ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯥꯖꯔꯤꯕ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯄꯦꯟꯁꯨ ꯌꯥꯎꯏ ꯄꯦꯟꯁꯤꯜꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯍꯥꯞꯄ ꯑꯃꯈꯛꯁꯨ ꯂꯩ ꯑꯉꯥꯡꯅ ꯑꯣꯏꯔꯣ ꯑꯦꯗꯜꯠꯅ ꯑꯣꯏꯔꯣ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯤꯜꯒꯤ ꯃꯅꯤꯡꯗ ꯀꯣꯂꯣꯝꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏꯅ ꯁꯤड्ꯁꯀꯤ ꯃꯔꯨ ꯑꯃꯃꯝ ꯑꯅꯤ ꯍꯥꯞꯆꯩꯌꯦꯕ ꯁꯤꯗ ꯚꯦꯖꯤꯇꯦꯕꯜꯁꯀꯤ ꯑꯣꯏꯕ ꯌꯥꯏ ꯇ꯭ꯔꯤꯁꯀꯤ ꯑꯣꯏꯕ ꯌꯥꯏ ꯐ꯭ꯂꯥꯋꯔꯁꯀꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯤꯗꯁꯨ ꯃꯣꯏꯒꯤ ꯍꯦꯕꯤꯆꯨꯋꯦꯜ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯍꯦꯕꯤꯠ ꯑꯃ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯤ ꯃꯦꯟ ꯑꯣꯏꯅ ꯁꯤꯒꯤ ꯆꯅꯨ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯋꯥꯛ District Election Officer Tamenglong Nasinduna District Asigi Ladiba Assembly Constituency Ahum Haibadi 53 Tamai 52 Tamenglong Amadi 54 Nungba AC da Lakliba Lok Sabha Mikhal Gamari Lainana Akhanaba Mikhal gi camp Pangthoklagani Camp Asida Masagi Chahi Taranipan Suraba Singna voter Chalhona Bakudong Chaba Piragani Haina District Information Office Tamenglong gi Cherolamana Khanghalakli Center de Narendra Modi na luchingba lengak amuk hana laklabadi Congress Party gi National gi luchingba sing yauna Manipur da leiriba party asigi luchingba kharadi jail da soidana changlagani haina BJP Manipur State ki wangangloi oiriba Chongtham Bizoina phungtokre Manipur da leiriba Congress Party gi luchingba singna BJP gi mayokta ngangkiba wafam singi paukhum piba oina ngase thangmai banda leiba BJP Manipur gi Vice President oiriba Jotin Waikhom gi yumda paumi singa unabada wafam asi Chongtham Bizoina thamlakhibani paumi singa unaba aduda mahakna hai BJP bu saugatpa sing masagi mangthibani BJP gi lengak center da amuk hana laklabadi India mutkani haina Congress ki luchingba singna phungtokhiba adu laibak thibani BJP na center da lengak laklabadi India mutkadabanate Congress mutkadabani haikhi Mahana Makata na veteran politician Ojoy na ngangki bawafam sing da react tawraduna Ojoy asi MPP thugairam laga BJP da yawrakhibani Congress party dagi MP gi ticket phangdraga BJP da amuk halakle haigadoribra haikhi Loinana Indira Gandhi siba matamda harau nungai phungtokhiba veteran politician amanasu Congress da yawraga pangang ngangbasi ahal oisilakpagi joyrol ni hainasu mahangna makhata khi Congress की ममिंग लेवल लीडर कना कना बेल लेते बे यार जिसे सोनिया गांधी राहुल गांधी बीजेपी शशि थरूर चिंबा कयाम जेल मखोंना थांजल लेरबने मणिपुर हजिसे श्री ओ इबोबी खांगम ऑलरेडी जेल लेग्रे पिस्तौल हुरालगा योलंबई मतंगदा श्री ओ जोइना एमपीपी सलाक सागै थुगारबे अरा यावहम लेदना बीजेपी यावरेना लेरमी मसे अखोय थेंगनाहोई अदुगी मतुंगदा बीजेपी की टिकट फंगदना लेपे मा काद्रे अरगा ngarang na hana mu mana congress da yawrobne entaraga bjp muthatani kaina hairakpasida mamang da mana adugu ma haigara matungda maji bjp yawrke handak su maji congress da ticket phangdrga di bjp da mu lakken khalibra adu handam mukti maji lakpadi yararoi hoi changhal roiba Manipur lengak na go to school Laurabasu Bisnupur district ki kumbi da Congress na lengak pairingai English ngani taramanga da saduna thamlamlaba nauda Khonga Khong Primary School ngasi fauba mathau tawhandre hariba school adugi damak SSA gi senthang makhada lupa lakh tara mangarom kaithokrabasu school asigi mahiroi singna phamnanaba bench samadi desks amata leitri school asi fencing su khadabada natana thong amadi thongnau gi saruk su ayamba yaudre thongnau yaudabana maram oiraga classroom manungda yu na chingba tongan ba nisa sizinarambagi potlam kaya chaiduna leiramba thengnarakhi School asigi akoibada leiriba miyamna Impact News to school asi athuba matamda paliba lengak asana yingsanbiduna hinghanbiu haina phongtoknarakhi Sangabiba tawdabanina angang mayamsu school kadobasisu kadre aduga hujikse kanagumba akoi nisha chabasingna laaga mafamsida akoigi nisha chabam oidana leire laifam thokpa ojasing thabiraktaba aduga school asigi phana chingba ambau leitabagi maramna ngasi phawbada akoi school asida chhatra chhatri amata leite mahiroi sing puthokpinanaba tamnanaba sabiba school adu natraga paisa manganaba sabiriba school adu sarkarna miyeng khara changbibam thui lairaba adedi private school gi awang ba thakta mahi tamba ngambasu yaudaba adaki sarkar asina athuba matamda sangara agadi akoi khunja sing asigi awabada mayoknariba sing asi kharngi makaidi kokana na aina khanje Sangabiba tawdabanina angang mayamsu school kado
Manipuri yauna awang nongput state singda afasfa 1958 ki chaitheng koktringe cherak asida center na Assam Rifles personnel singda ihenba power p kibagi thawungbo All Manipur Women's Social Reformation and Development Samas ki chirolamana awangba thakta yaningdaba phongdorakli Imphal City manungda thokaningdaba thokdok wathok thoktanaba pandamda ngasi Imphal West Commando gi team amana Khwairamban Kaithel Kasturi Thong Alugali Hau Kaithel Delhi Motor amadi Dharmasalada Cordon and Search Operation chathakre Nungtelpung ahum khara helakpa adwaidagi chathakiba thi humbagi thabak aduda miyoi chamnga humpu nipan verify tawki Masigi manungda miyoi tarat matik chaba saktak chaba puthokpa ngamdabadagi makha taba verification tawnana bahaiduna Imphal City Police Station da pokhi Chaliba thasigi hokiba tang kungi numidangda Kairen Fabi Kunjinda miyoi kharana kumbidagi nongmaithem henin amadi wahengbam Roshan furakpagi matangda semkiba GSC na mifu asida chenaba maraleba sing cherak piu haina lengakta takselakli Manipur Press Club ta pawmi singa unaba amada thodok aduda henin amadi Roshan ga chatminaruba nongmaithem David na hai thodok thokpham aduda Kaibul Police ki team ama laklaba matung Wathog adugi waroshin purakpagi mahutta police officer amana mangwanda atamnana khut tharai haiduna pendaba phongtokhi JSC asina makha tana thokdok asida chenari bu police officer adu pham loktho haina demand tawrakli mifu aduda makokta tamthina soklaba henin hauze Jenims ki casualty da laikanari haiki lambi sorokta chamna chachaba masa gumba amada pabung ragumani ga akhoi tamo samandagana aki akhang laina mibu siba yabagi changda pabung ragumani na ai kaisu khangjadaba aigi imanaba hekta temsingna kari maramgi damakta makok thugairi bino haibado marangi matung ina ma chairak pibiyo ai police side jo hajiningi senai ka thana dona karigino akhoi praja akhoi bu kanbigini na laiba makhoina makhoi lakko da khoi kirani matung dadi Kaibulamjau Police Station ki custody da hokiba February 13 thauri yanduna siram kiba Haisnam Sarat Kumar gi apokpi Haisnam Momon na independent inquiry chathanaba file tawrakiba case adu Chief Judicial Magistrate Bisnupur na inquiry chathanaba khangan kibaga loinana Durance Forest Officer KLNP Rents 2 S Nabakumar amadi Kaibulamjau Police Station ki OC lakliba March amada court ta karaknaba su khangan khre haina chirolamana hairi Matang size to break lawzage break ki matungda Imphal International Airports ki hangar associated apron amadi link taxiway sanabagi damak Civil Aviation Minister Suresh Prabhuna video link ki khuthang da foundation stone ki maikhum hangtoki bagi pau amadi Manipur amasung waleng gi tongan tongan ba I pau sing puduno laksage Impact News Permit yeng tadno lebio mayam amuka na taram nokchari bulletin asigi makhata ba pau myam da pizari Imphal International Airport ki hangar associated apron amadi link taxiway sanabagi damak ngasi Union Minister of Commerce and Industry amadi Civil Aviation Minister Suresh Prabhuna video link ki khuthangda hariba construction asigi foundation stone maikhum hangtokre Union Minister Suresh Prabhu amadi Civil Aviation ki Union Minister of State Jayant Sinha yauna New Delhi da pangthokpa thoram amada tongan ba airport nipan gi anoba infrastructure sananaba video link ki khuthang da foundation stone sing maikhom hangtokpagi manungchanna Imphal International Airport ki hangar associated apron amadi link taxiway sanabagi foundation stone aduso maikhom hangtokhibani Hariba Thoramadu Manungchana Malum Tulihal Dalaiba Imphal International Airport Complex ta Airport Authority of India na Sindhana video link ki khuthang da foundation stone maikhum hangtokpa aduda Lok Sabha gi MP Dr T.H. Mainya MLA Dr Radheshyam amadi S Subhas Chandra su sarukyakhi Lok Sabha Mikhalda vote thadaba yaraba sing amata chithadana saruk yanabagi pandamda Thobal amasung Kakching da voters sing special camp pangthokadori camp asi hayengdagi hauraga hangchit fawba district ani asigi polling station chahumga marfu humdoida pangthoklagani District Election Officer Thobal gi office ta pawmi singa unabada DC Haubam Rositana
Voter Verification and Interaction Program ge Special Camp asida vote thadaba yabagi chahi suraba register tawhodaba singna camp asida enrollment tawgani hanadagi voting right lezaraba singna su masagi details soibe yaurabadi special camp asigi khudong chaba lobiduna semtok pihaunaba haina pauzelakli Thobal amadi Kakching oina 2-day special camps in connection with no voter to be left behind. Akoigi AC taragi 383 polling stations singda akoi pangthok sagadori aduga loina na voter verification and interaction program amaga siga punna akoigi AC taragi 383 polling stations siga pangthok kagadori pung tara dagina pung mari bawbada Bisnupur district ki oina recognized Sauraba national amadi state ki political parties singi oiba mifam ama ngasi pangthokre DC Bisnupur gi conference hall da pangthokiba mifam aduda lakliba April tha da pangthokadoriba Lok Sabha mikhalda machine yauna niyom chumna pangthoknaba mari lenaba department singi official singna sugaina takhe Manipuri Festival 2019 Bangladesh ta ngasi pangthokre Festival asi United Manipuri Organization asinduna Bangladesh ke Maulari Bazar district ke Choto Dhamai da mapung oina thoram pangthokhi loinana festival asigi manung channa Manipuri Sahitya Nat amadi culture gi matang da khananai nabagi mifam ama Manipuri Silpa Kala Academy da pangthokhi loinana Manipuri khunung isai gi seisakpa oza yumnam piba busu achamba khudol piduna ikai khumnakhi Panbayabadi Festival asi maru aina Bangladesh ta leiriba mitai singi nat chatnabi mitai lol chakhat hananabagi pandamda pangthokpani Awanongpong sinba thongna chatliba February thagi taratagi Numit tarungni chupna chatharakhiba Dhanvantri Seva Yatra ngasi loishinkre. Yatra asi National Medicos Organization Manipur Unit amadi Seva Bharati Manipur anina punna sinduna state asigi tongan mafam singda chatharakhibani. Ngasi loishinba numita Imphal East ki Harau Road lemna layengbagi camp ama pangthokhi. Numit tarungni chupna chatharakhiba yatra gi manungda lamdam asigi mioi 1993 romda layengkhi. Medical camp aduda mapandagi yauna puna doctor chama nifuma thoina layeng chathaki Smart Society Manipur na sinduna health awareness cum health camp among us Imphal West ki manung chanba sangai thel de leiba vocational guide school da pangthokre camp asida school asigi mahiroi sing lemna layeng badana tana hidak lang thaksu lemna pikhi Health camp asigi matangda Smart Society Manipur gi Secretary Naringbam Dhanabatina Ningtham tha amadi Kalen tha gi lonaba matamda makhal kaya gi laina layong kaya angang singda narakpa yaba singdagi ngakthoknaba pandamda hairiba camp asi pangthokpani haikhi Smart Society na mamangda akoina satharakpa program singi saru amoina ngasigi program asisu health care asisu kalen ningtham onarakpa sida akoigi yamna naganba laina tina akoigi lakadaba akoigi hakjang koina NI mayamdagi ngakthoknaba akoina main oina health program asi pangthoksa Nomagi oiba free medical and dental camp among us Bisnupur gi Kha Government Junior High School da pangthokre camp adu Naikhong Khunau Army Battalion ge Major Razan Ward Development Committee Bisnupur amadi Human Rights Activist Mina Daina Thauga Luinana khutsamnaduna pangthokpani mioi chama yankhairom medical and dental camp aduda layengki Manipur State Legal Authority MSLSA Manipur High Court Complex Mantripukri Imphal Nafungba Go Green 2019 Diary gi map ta Manipur gi mahutta Nagaland tharakliba asi laibak thibani masi athu matamda chumthokpiyu haina Kavo Valley Kyampok Lamchau Memorial Charitable Trust ki cherolamana marilena basingi pukning chingsilakli Din Dayal Upadhyay Gramin Kaushalya Yojana gi makhada Rice Creative Solution Private Limited Luang Sangbam na training pikiba naha kuntramari ngasi makhoi ki makha taba thabak taunabagi damak Hyderabad ki damak Imphal thadokre
Naha Kontramari adu Rice Creative Solution Private Limited na Ministry of Rural Development amasung Manipur State Rural Livelihood Mission na sponsored tauba DDU GKY gi makhada anisuba batch oina training pikhibani. Senapati District ki manung chanba tadu bidaleba Mount Javian Higher Secondary School da Maulana Azad Education Foundation ki makha da phamung chama legadaba Boys Hostel sananabagi urep uyung ngasi tamkre. Urep uyung tambagi thoram aduga mari leinana Maulana Azad Education Foundation ki member Sardar SP Singh na haikibada Union Minority Affairs Minister Mukhtar Abbas Naqvi ki direction makhada Minority Society ki angang singbu apaba education pinabagi pandamda Maulana Azad Education Foundation na tadubigi Mount Javian Higher Secondary School da phamung chama legadaba Boys Hostel asi sananabagi khongthang asi laurakibani hairi. Board of Secondary Education Manipur Bosem gi class 1 dagi 10 fawbagi mahiroi singda hauzik lairik fanghanba ngamdabagi watho oiriba asi masagi oizaba thiba pukchel singdaba mioi kharagi thawin sinni haina Socialist Students Union of Manipur SSQM gi chirol amana hairi watho asi atuba matamda Bosem na yengsinduna mahiroi singda lairik fanghanna ba hotnagadabani haina chirol asina makhatari. Kakching District ki NCC, NYK, CBOs, ULBs, NGOs, clubs, ASA, amadi ANW singda disaster management training on search and rescue, first aid, firefighting, flood rescue haibahiramda bhab tahanbagi thoram ama pangthokre. Thoramadu Relief and Disaster Management Department ki meeting makhada RN, DM, CD, SDMA, Manipur na sinduna ROL gi auditorium da pangthokibani. Hauzik ngasi nongmagi sanabagi pauda Hero 2nd Division League ki match samada hayeng Trau FC Kwakaitel amadi Jinga Wang FC Aizol anina lamba taunaragani. All India Football Federation ki meeting makhada hauzik chathariba Hero 2nd Division League Group C gi hayeng Khomanlampak Sports Complex ki main stadium da Trau FC Kwakaitel na yumbu oiduna away team ama oiriba Jinga Wang FC Aizol ga akanba lamba taunagadori. League asida Group C ki Kanglupta Trau FC Kwakaitel na match ahum sanakraba matong away match ani mai paklaga home ground da match sama mai thiba nangduna point taruk fanglaga ahum suba mafam da leibaga loinana Jinga Wang FC Aizol na match ahum sanakibada match ani mai paklaba match ama draw oiduna point taret fanglaga ahanba mafam da leidi. Hayeng team ani asina makoi gi oiba marisuba match asida mai paklabadi Group C gi ahanba mafamda leinanaba akanba mawongda lamba taunanaba team ani magna sem saba loikre. Ngasi match ki mangoinana Khomanlampak Sports Complex ki main stadium da pangthokiba pawmi singa unabagi thoramadada Trau FC Kwakaitel gi secretary T Fulen Mitei amadi Jinga Wang FC Aizol gi team manager Anan Gurung Anina hayeng sanagadoriba match asina team animaki anoba mayol ama purakpa ngamlagani haiba wafam asi pawmi sing adugi mafamda thamki. Chingabeng is a very tough team, and moreover their team has been reinforced with the introduction of few players. They have recently added few players, so it's going to be 50-50, but we will take advantage of our home ground and home support also. We don't have any injury worry at the moment. All players are fit because we just won the Sahit Manoranjan Trophy yesterday, and so our boys are very high mentally and then physically also they are very confident. So they are waiting for this opportunity, and hopefully we will give our level best to win tomorrow's match. Tomorrow we want to get at least 3 points. We didn't have injury player all. Here we are 18 players. So we get 18 players and 1 foreigner is there. So if we win tomorrow match, we are going to be the 10 points. So that will be a little bit tough for other teams. So we try very hard.
Taret Suba led Koizam Yaima Memorial Veteran Football Tournament ta VFC Team B Singjamai Kakwa Mai Pakre. Ngasi akam patalaiba Taramathoi 11 Star Sporting Union gi sanabungda sanakiba tournament asigi Mari Suba League ta VFC Team B Singjamai Kakwa na IEVSA Brahmapur Mangzingbu Panzel Ani Amada Maitiba PK. Match asida mai pakraba VFC Team B Singjamai Kakwa gi sanaroi Tombi Amadi Megha Anina match ki kunipan amasung kuntra suba minute singda panzal amamam chankibaga loinana Mighty Horaba IEVSA Brahmapur Mangzingi amatangaraba panzal aduna match ki tarahumdar suba minute N Premna chanki. Chatharagliba football tournament asigi ngasi sanakiba mga suba liktana UVSA Chazingi Sanaroi E Hemzitna match ki nipan suba minute panzal ama chankraba matung match asigi kuntra humde suba minute na VFC Team A Singjamai Kakwage Sanaroi A Jayantana panzal amaga chanduna match asigi apiba matamda mayok na riba team ani magna panzal amamam chanaduna match asi draw taki. Akampat Veteran Football Association na sinduna chathariba football tournament asida team tarahumdoi na sarukyari. Hayeng makatabal league match ani sanaragani. Mapan Suba Chalo Cup Lamlai Kendra Village Wise and Inviters Men's Open Football Tournament ta CHYUC Chalo Amadi Langai FC Nongpok Sanjenbam ani quarter final changkre. Ngasi Chalo Youth Union Club ke sanabungda sanakiba football tournament asigi ahanba match saduda CHYUC Chalo gi sanaroi W Abungtoina match ki kunmathoi amadi kunipan suba minute singda panzal ani aduga A Maingona match ki kuntramathoi suba minute panzal amaga chanduna NSS Pungdong Bambu panzal ahum amada maithiba pikhe. Chatharagliba football tournament asigi ngasi sanakiba ani suba match tana Langai FC Nongpok Sanjenbamna Kaka FC Pangaibo Panzal Mari ahumda maithiba pibangamkhe. Match asida mai pakraba Langai FC Nongpok Sanjenbam gi sanaroi M Roserna match ki tara tarainthoi amadi nifu suba minute singda panzal ahum aduga Kaka FC Pangai gi sanaroi Monisna match ki kontra suba minute ta masa mathanta panzal ama chanjakhe. Chalo Youth Union Club na sinduna chatharagliba football tournament asida team kuntaruk na group taruk thokna khaidokuna league match sing athoi ahen tanari. Hayeng football tournament asigi ahanba amadi anisuba quarter final match sing sanaragani. Matam Sangna All Manipur Football Association gi referee Oramba A Boren Singh Taibangpal thadokre hari. Infalis ki manung chenba pungdong bomda leiba referee A Boren Singh na lising amaga chamapan marfudra manga dagi hauna Manipur gi tongan ba football tournament kaya da referee ama oibagi thaudang kaya da saruk yaduna lakiba adu ngarang masagi anaba amana maram oiraga taibang thadokibane. All Manipur Football Association Manipur gi sana khotnabagi lamda pawi oiriba sing amadi football referees welfare committee na laikhidrabagi maphamda ikai khumnabaga loinana awaba phongtorakli amadi imung manungi awaba da susaruk yari haina phongtorakli. Re Youngstar Nagamapal ani Subahibok Trophy T20 Cricket Tournament ke final changkre. Ngasi ayog Langtabal Public Ground da sanakiba tournament asigi ahanba semi final gi match aduda toss ngamkiba SCCC Singzamaina batting hana sanakiba match asigi apiba over kunda yogdana over taramapan ga ball ahumda wicket taramak turaga run chamaga manga lawbangamki. Inning asida SCCC Singjamaigi batsman Boris na run kontra manga lawkibaga loinana Re Youngstar Nagamapal gi bowler Jackie Chan na wicket mari lawbangamki. Masigi pakhumda match asigi ani suba batting sana kiba Re Youngstar Nagamapal na match asigi apiba over taramari ga ball ani da wicket amatta tudana run chamaga mapan lawduna match asi wicket tarada mai pakpangamki. Inning asida Re Youngstar Nagamapal gi batsman Jayantana out oidana run yankai humdoi lawki. Match asida wicket ani amadi out oidana run yankai mathoi lawbangam kiba Re Youngstar Nagamapal gi all rounder Nikki na match asigi man of the match take. Manipur Cricket Association gi meeting makada YWC Langthawal na sinduna chathariba cricket tournament asigi hayang sanagadaba ani suba semi final dana
YWC Langtabal amasung PCC Mayai Kwebi Anina Lamba Taunaragani. State asida ladiba intellectual disabled sports person Singbu lenga ki maike degi henamit yeng janghaning bagi apamba Special Olympic Manipur chapter gi president Professor Mayang Bam Akshay Kumar na phongtorakli lakadoriba March 13 dagina kunmathoi fauba Abu Dhabi da pangthokadoriba 15rak suba Special Olympic World Summer Games da official ani amasung player ani yauna games asi chatringai gi mangoi nana ngasi Manipur Press Club ta pangthokiba pawgi mifam amada Akshay Kumar na makhata na hai state asida ladiba intellectual disabled sports person sing asi masagi oiba tongan ba hai singba amasung magun lei ngasi fawbada makoina state asigi mai purakpa ngamkre adubu ngasi fawbada Manipur lengak na makoibu thoi bidaba amasung masak khangbidabugum tawri makoi asi slow learner oibata natana imung manunggi sel thumgi oiba awaba kaya mayok nabana maram oiraga selection fanglaba fawbada saruk yaba chatpa ngamdabagi awaba khudong chadaba kaya mayok nari makoi asi state asida lengak yauna kana amatana thausabidrabasu lebak asigi atai atopa state singdadi state lengak ki maikedagi sak khangbiba amadi ikai khumnaba utpo oina state lengak ki thabak fawba pibiri haiki intellectual disabled sing sigi marakta mokho gi top quality leiba koi mayam thengnajare koi angang sing sing marak tu syam joi athletic tana isai hebi yauri jogoi hebi yawi painting to ba hai yauri so many sumba makhan kayam so koi thengnajai adogo koi gi life ki future da mokoi bu nuksina sana tawriba mama mapa sing ga sen hayang leitra kanda mokoi kari ohogadage habi wakhalon aduda parents sing sigi wajaba su khara de dam lei adubu sona sanbi dana or sarkar na minung siamadang leidana mokoi sing sigi livelihood sa khara phahula Andhra Pradesh ki Visakhapatnam da chatliba February kunmathoi dagi hauduna tha asigi kunipan phawba chathagadaba 71 men and 34 women senior national weightlifting championship 2018-19 da Manipur dagi CH Risikant na KG yankai manga gi kanglupta gold medal lawkhre ngasi pangthokiba competition aduda mahakna snatch ta KG chamaga manga amadi clean and jerk ta KG chamaga kuntramari punna KG chaniga kuntramapan thangatuna mai pakhibane panbayabadi Manipur gi oina mahakna ahanba senior KG 55 ki kanglupta gold medal loba ahanba sanaroi oikre arabda bulletin asigi headlines amuhna miyam da thamjari Assam Rifles na warranty out na mi phaba amadi thi humba yabagi power pire haina center na lauthoki bawa from hantokre miyam na mi paiba tawiganu haina chief minister na phongtokre Amsung budget session gi ngasi humni chanbanu meta demand manga gi apun percent from lupa crore chanipan humbutra 3 lakh 13 house na amatoina pass tokre